Pony TV na sandok chabanong thilgi pau miring tabiri basingbo taram na okchari hojik pau sandok na pizari. Manipur State Film Development Society MSFDS na Palace Auditorium Imphal Home Films Manipur gi Ranjit Ningthaujana puthokpa amadi Homeshwari na direction piba tharoi ahambai mahau film premiere gi numit humni chupna chatharakpa nini chanba numit ngarang artist anida award piduna ikai khomnaba utkre. Taramaduda Wangkai ACG MLA Thangjam Arun Kumana Athoiba Mitong Adyaksha Imphal East P Bimola Devi na Thoram Mapu Poirai Laimarol Apunba Maira Paibi Manipur gi President Longjam Memchaubi Amade All Manipur United Club Organization gi President Nando Luwang na Akhanaba Mithung Singh Oina Sarugyakhe Ithoi Oinamda Cine Ambassador Award Amade Maisnam Luwang Thoibida Cine Talent Award Lanthokuna Ikai Khumnaba Utkhe Panbayai Taramari Suba Manipur State Film Award 2022 da Home Films Manipur gi Ima Machet Icha Tangkhai Film da Maisnam Luwang Thoibina Special Jury Mention Award ki mana fangkibani. Film premiere asi hayeng 8 numita loishangani haina Home Films Manipur gi Publicity Secretary Kiran Kumar Ningthaujana Thadorokpa Cherol mana haire. Manipur dagi Indian Coast Guard Officer ani chahi taramanga service tawraba matung commandant rank section grade ta promotion pikre. Officer ani asi hana ICG gi important flag officers the staff officer oina lairambani adubu full commandant promotion fangkraba matung makhoi asi tongan ba capital ship ta executive officers oina thau puragani haire. Commandant rank ta promotion pikraba ani adudi Kasom Kulen village tagi laikhidraba S Somi ki machanupa S Colin Lawrence amade Molkon village tagi Lunkolet Tauthang gi machanupa Ngamlian Tauthang ne. Commandant S Colin Lawrence si Lisingani Tarukta Indian Navy da Short Service Commission Officer oina join Taukibani amadi Submarine Army of Indian Navy da Signal Communication and Electronic Warfare da Specialized Oiraba Officer amani. Amaromda Commandant Ngamlian Tauthang Indian Coast Guard da Assistant Commandant oina Lisingani Tarukta join Taukibani. Ngamlian Tauthang asi outstanding performance kidamak Tatrakshak Medal Gallantry ABP News Bravery Award na chingba kayasu fangkraba miyoy amani. RBD Indian Services na sinduna ngasi Ujwala Divas ki thauramama kaikhu khulda pangthokre. All India gi oina su ngasi UI gi saruk ama oina RBD Indian Services na achamba thauram asi pangthokhibani. Tharamasi gi maroiba pandamdi Ujwala beneficiary singda matau karamna gas connection lem na fanghangani haibagi matangda miyam da khanghan ba asini. Ujwala gas connection lauba matamda paisa amata changde adubu kanagumba kharana connection tawbada paisa lauragadi state government ki authority da pau pibinaba Cape and PD DC natraga IOCL da pau pibinaba khanghanki. Tharamaduda RBD Indian Services ki proprietor na kitchen apron face masks amadi athuma housing yenduna safety gi matangda su wangangke. MP Laisemba Sana Zaubana Ngarang Wairi Kaiching da Laiba Ibudau Kamlang Bagi Laisang Sangakre. Laisangadu Kakching ACG MLA Rameshwar Mayang Lambamna Telaba Matam Karagi Manungda Sabani Hairi. Taramaduda Wabagai ACG MLA Dr. Deben Usham, former Minister Nimai Singh, DM University ki VC and Radhamohan Su Sarugyake. Kakchingi Yamlaba Miam Amadi Tangnaba Kul Singdaki Miam Sulaktuna Taramaduda Sarugyake. Senapati Police ki anti-vehicle theft cell team amana Zatharakpa drive ki saruk ama oina huran ki gari taruk fagat pangamkre. Senapati District ki SP IPS Kartik Maladi amadi IGP John 3 Nisit Ujwal gi luching makhada Zathakiba drive aduda Bolero registration number AS25EC 0188 Bolero registration number AS26C 5317 trailer registration number JH02AF 5945 excavator ama Innova registration number AS01DL 3656 amadi Angobo Machuki Swift Desire registration number AS01EY 6764 asi fagat pangam kibani haire. Paugi maraktan natin ba break amatang lauminasi.
Karigumba dom yumda laiba anabasingi hidak kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pung kunbari chukna adum yumda latuna hidak kappa injection piba dressing tauba feeding tube hapa catheter hapa amadi makhal kya ke anabasing experience lairaba doctor amadi nursing Mating Pangzari. Akuba Marol Gidamak Medellin ki hotline number 920-598-7988 Amukasu 920-598-7988 ta call toguna tanaliu. Natraga Google Play Store ki Medellin app download toguna booking togi. Breaking matungda makata papa opizari. Lilong Chazing Marin Kongda Leba MLA Karam Shyamgi Masagi Yumda MLA Sigi Meeting Makada Youth Development Council YDC na Lamdam Sigi Mai Paklaba Entrepreneur Marida Sendo Yaudaba Selgi Tengbang Kusinabagi Thoramama Ngasi Pangtokre India ke amateur boxer amadi Taruklak World Champion Oikraba MC Marikombu Kerala Sarkarna Kerala Olympic Association Lifetime Achievement gi mana pirakle Manasi Haukiba April ki tang kuntrada Kerala ki State Finance Minister KN Balagopal na kusin narakibani hairi Kerala Games 2022 hogdok na bagidamak Marikom Tiruvananthapuram da lakibani Tharamaduda 2020 Tokyo Olympics da medal fanglakraba PR Srijas Ravi Kumar Dahia amadi Bajrang Punia dasu manapiduna ikai khomnaba utki Uripok Chairap Court Complex da leiba Fast Track Special Court Number 1 Manipur gi Special Judge Salam Imochagi Court da Haukriba April gi tang kuntrada pangthokiba sentence hearing da class manung da chahi nauribi dupi macha amagi ikai khomnaba manghan khibani haiba case ki wayel da conviction pikraba mioi ama sahi manga gi fadok pibaga loinana lupa lising taragi senfam su fine oina pinana ba khangan khre haidi thangja numita court asida pangthokiba sentence hearing gi order on sentence ki matung ina chahi manga gi fadok pikraba mioi adugi maming mayengbam sonamani maitai chahi yangkai mathoi apokpa laikhidraba m pisak maitai kawi haurang khunawdagi ni hairi mahangna maklang junior high school da grade 4 oina engage tawduna leiringai matamda chahi nipal lomda ngairibe class 1 tamlibi nupi macha amabu class manungda lairik takpibagi khudong chabal lauraga ikai khumdaba manghankibani hairi Haukiba thang janumit ki akanba nonglei nungshit amadi lena Mizoram gi awang nongpokta leiba yum sani kuntra manga rom amang ata thokankre Aizol district ki Phaibong khul amade Manipur da border oiriba Saitol district ki khul kayada len takiba aduda Phaibong da leiba yum humfutra mathoi romde tumna amang ata thokhe Phaibong village ki council president Lalthaliana na yerumuk chawba len tarakpana maram oiraga mioi chamnga rom Laiba yum chani kuntra mangagi tin sing amang ata thokle haina phungdokhe loinana NGO amadi church singbu amang ata thoklaba yum sing semjinduna mateng taunaba ngarang nongmaijing numit ta kauki haide nonglai nungsit amadi lena maram oiraga awaba taraba imung singda district administration na tarpaulin piduna mateng pangki haide Hauzik Kerala na yumbu oiduna chathariba Vutramanga Suba Santos Trophy ki final match ta Taruklak champion oikraba Kerala amadi Kuntrani Thoirak champion oikraba West Bengal ga ngasi Peanut Football Stadium da sanaragani Aroibada maroiba pau amukhana Home Bills Manipur na itoy oinamda Sine Ambassador Award amadi Vaisnam Lumang Thongida Sine Piatok Award Officer and full commandant Pony TV nung tilgi pao meeting tabiri pasingbo amukahana krumzari